ꯍꯧꯈꯤꯕ ꯃꯦ 3 ꯏꯪ 2026 ꯆꯍꯤ ꯑꯃ ꯍꯦꯟꯅ ꯆꯨꯞꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟꯅ ꯃꯩꯇ꯭ꯔꯄꯥꯛꯀꯤ ꯉꯝꯈꯩꯗ ꯁꯤꯡꯅꯔꯛꯇꯨꯅ ꯆꯝꯖꯔꯕ ꯃꯤꯆꯝ ꯀꯌꯥꯒꯤ ꯃꯌꯨꯝ ꯃꯀꯩ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯗꯨꯅ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯍꯟꯗꯅ ꯂꯩꯍꯜꯂꯛꯂꯤꯕ ꯑꯃꯁꯨꯡ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯑꯉꯥꯎꯕꯤꯒꯨꯝꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯅ ꯆꯥꯛꯅꯤ ꯐꯤꯅꯤꯕ ꯑꯃꯒꯨꯝꯅ ꯂꯦꯜꯍꯜꯂꯛꯂꯤꯕꯁꯤꯡ ꯑꯁꯤꯅ ꯍꯥꯟꯅꯒꯨꯝꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕ ꯐꯥꯎꯕ UFOꯒꯤ ꯃꯩꯇꯩ ꯂꯥꯂꯣꯏꯁꯤꯡꯅ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯅꯣꯡꯆꯨꯞ ꯄꯟꯈꯩ ꯉꯥꯛꯅꯕꯒꯤꯗꯃꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯆꯨꯞ ꯄꯅꯥ ꯄꯟꯈꯩ ꯇꯦꯡꯒꯣꯜ ꯂꯥꯛꯄ ꯂꯣꯏꯁꯪ ꯂꯩꯍꯧꯄꯣꯛꯄꯤ ꯆꯝꯄꯥꯅꯒꯔ ꯖꯤꯔꯤꯕꯥꯝ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯃꯩꯔꯥꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯉꯁꯤ ꯑꯋꯥ ꯑꯅꯥ ꯊꯤꯗꯅ ꯄꯜ ꯉꯥꯛꯂꯤꯕ UFO ꯃꯩꯇꯩ ꯂꯥꯂꯣꯏꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯥꯅꯅꯕ ꯆꯦꯡ ꯍꯋꯥꯏ ꯊꯥꯎ ꯊꯛꯅꯕ ꯏꯁꯤꯡ ꯑꯃꯗꯤ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯕꯒ ꯂꯣꯏꯅꯅ ꯂꯥꯜ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯆꯥ ꯑꯣꯏꯕ ꯀꯌꯥꯗ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯔꯝꯕꯕꯨ ꯌꯨꯅꯤꯚꯔꯁꯦꯜ ꯐ꯭ꯔꯦꯟꯗꯁꯤꯞ ꯑꯣꯔꯒꯅꯥꯏꯖꯦꯁꯟ UFO ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯤꯇꯤ ꯍꯩꯄꯣꯛꯀꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯇꯤ ꯋꯥꯡꯂꯦꯟ ꯃꯩꯇꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯕꯒ ꯂꯣꯏꯅꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯂꯛꯂꯤ꯫ ꯅꯣꯡꯆꯨꯞ ꯃꯥꯏꯀꯩ ꯖꯤꯔꯤ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤꯗꯤ ꯅꯣꯡꯆꯨꯞꯀꯤ ꯑꯔꯣꯏꯕ ꯄꯟꯊꯦꯡ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯑꯔꯣꯏꯕ ꯑꯣꯏꯕꯅꯤꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯖꯤꯔꯤ ꯏꯔꯝꯗꯝ ꯑꯁꯤꯁꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯖꯤꯔꯤ ꯑꯁꯤ ꯀꯟꯅꯅꯕꯒꯤ ꯄꯅꯥ ꯄꯪꯈꯩ ꯂꯥꯛꯄ ꯇꯦꯡꯒꯣꯜ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯃ ꯍꯧꯈꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯔꯤꯛ 25ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏ ꯍꯥꯡꯗꯣꯛꯆꯈꯤꯕ ꯆꯝꯄꯥꯅꯒꯔ ꯂꯩꯍꯥꯎꯄꯣꯛꯄꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟ ꯃꯩꯔꯥꯄꯥꯏꯕꯤ ꯏꯪꯅꯤꯠꯅ ꯑꯉꯝꯕ ꯅꯣꯡꯃꯗ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯑꯆꯥ ꯑꯊꯛ ꯄꯣꯠꯂꯝꯁꯤꯡ ꯇꯦꯡꯕꯥꯡꯕꯤꯔꯛꯄꯒꯤꯗꯃꯛꯇ UFOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯄꯅꯥ ꯄꯪꯈꯩ ꯇꯦꯡꯒꯣꯜ ꯂꯥꯛꯄ ꯂꯣꯏꯁꯪꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯤꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯁꯤꯒꯨꯝꯕ ꯊꯣꯛꯂꯛꯏꯕ ꯂꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯖꯤꯔꯤ ꯑꯁꯤꯁꯨ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯏꯝꯐꯥꯜꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯔꯨꯑꯣꯏꯅ ꯖꯤꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯇꯦꯡꯒꯣꯜ ꯂꯥꯛꯄ ꯂꯣꯏꯁꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯥꯡꯗꯣꯛꯆꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯃꯗꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥꯒꯤ ꯑꯩꯈꯣই ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯖꯤꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯉꯥꯛ ꯁꯦꯟꯕꯗ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗ ꯉꯥꯛꯄ ꯉꯝꯃꯣꯏꯗꯕ ꯀꯌꯥ ꯑꯣꯏꯕꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯃꯁꯤꯒꯤ ꯑꯋꯥꯕ ꯑꯁꯤ ꯈꯪꯕꯤꯔꯀꯥꯟꯗ ꯑꯃꯁꯨꯡ UFOꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯣꯡꯆꯨꯞ ꯄꯅꯥ ꯄꯪꯈꯩ ꯇꯦꯡꯒꯣꯜ ꯂꯥꯛꯄ ꯂꯣꯏꯁꯪꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯉꯝꯕ ꯇꯦꯡꯕꯥꯡ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫